election commission sisu masisu pura government BJP ki government ki kano da so pairaga laigre aduna karimta asi paikhat polite EVM kai budu khaktani repoll tawisi aduna masi pende ngasi repoll tawriba kendra manga aduga polling station na taramathoi tawasi repoll si aina ngasi miyam praja punamakta appeal tawjari ingna amadi isai sana vote apamba candidate khanduna thadabiyu loinana handaki parliament election se manipur se yamna sathiba mawong amada train amada satkre vote thadabamda AK paiba adagi agent sing che phuba chaiba yum sangdana threat tawba kihanba adagi nupi thidaba angang thidaba han thidaba nupi phugalakpa angang sing thidana phuba han jingdana noi kapsanba sahi hundra mar phu suba masigi trend jaidi India amadi prithvi atai da leramoi Manipur da handak BJP lengak sina tawribse masi yamna multiple violence mayam se makhan gi mobile da threat tawba yum changa thiba uphalaga phuba na chingba mayam singse masibu akhoi model code of conduct sibu arthaga leiribra BJP gi lengak asida aduna aikoina inner gi amadi outer gi part khara phase 1 da thokiba pangthoki election sida thokiba se repoll tawna base nifu taret masina inner da aduga outer na tranga sisu complaint leba khara khaktan atai di paak sana rigging tawgre aduna aikoi masigi repoll taramathoi khaktang thokpa se pende aduga paak sana rigging tawgi base aikoi complaint tawriba khudima repoll tawningi amasung madu election commission da su thagre CEO da su thagre returning officer su thagre thabo na paikete election commission sisu masisu pura government BJP ki government gi kano da so pairaga laigre aduna karimta asi paikhat polite EVM kai budu khaktani repoll tawisi aduna masi pende akoi father complaint tawgi gani praja singgi hak phangan democracy lehen gedabani aduna hojik lengak sina chathari basidi jangdam nabam leitre adagi yamna third degree method ta torture tawre mipum khudima yum da nongoi caption ba khonlan ba asokki matik torture tawse amuk ta udri ekhoi gi leiriba mayam jing masi si yamna pende masi gi lengak si makha sum chatharaba masi gi thawong se sum chatharaba Manipur di loire hai de loire pumloi aduna masi condemn tawi loirena sugumba thodok se akhoi parja puno bungna khangminaba natradi sarkar da appeal tawgi darkar leitre election commission da appeal tawgi darkar leite sunglo logdre double engine government se masi totally anti people group sengotpa nongmai sengotpa aduga misam parjado onjalaga phudaba mase aikoi puno mona khangminaraga akoi de dum hairi sini aikoi ahanba adi miyamgi parjana pamba election de corruption leitaba miyam na harol singna pamba satra satri singna pamba election de corruption leitaba haibase aikoi handa khawdok jare aduga BJP lengak sigi makha de candidate puthoiba NPF amadi BJP candidate puthoi sidi paisa se haidaba nongmai amuk caption ba adagi threaten amuk tawba masi miyam parjana free and fair corruption leitaba Congress amadi India bloc na paikhat chari si hena phabra adagi haiba yadi harga nongmai hita caption ba mi phuba nupi angang naha ahan thidaba adugi paisa sina angakko phangna haidaba BJP amadi masigi alliance NPF na tawsini hena pambra haibase miyam na munna khanbiraga election second phase waliba repoll tawba waliba sidasu miyam na munna khandaraga isa gi hak adagi isa gi apamba
कैंडिडेट खनबा डेमोक्रेसी के असेंब सक्तमदो मसी लेमहौरिबा फेस अमदी रिपोर्ट सिदसु पाइखटपियो हाइदुना मियामदा मणिपुर प्रदेश कांग्रेस कमिटी अमदी इंडिया ब्लॉक की महूत सिंजरगा मियामदा अपील तौजरी थागतजरी।